Arambay Tiangol gi mathakta lawkhatpa kesing NIA da sinarakna ba khangankhre. Arambay Tiangol AT gi luchingba sing gi mathakta tongan ba police station sing lawkhatpa kesing NIA da sinakhina ba. Special Just NIA Manipur na mari lainaba court amadi police station sing da khangankhre. Arambay Tiangol gi luchingba sing gi mathakta tongan ba police station sing na lawkhatpa case ani Ministry of Home Affairs na NIA da thigatna ba khangankhe. Directive adugi matungin na NIA Manipur na Special Just NIA Manipur gi court case ani adubu investigation sa thana ba haijarak padage court asina mari lainaba police station amasung mari lainaba court sing da khangankhiba nei. Hai diba casing adudi state asida thogli ba irang asiga mari lainana mamang sahida konung mamang crossing da Arambay Tiangol gi luchingba korongan ba khuman na makhuta nong mai pairaga isilina wathoba sing lakpiro ngasidi tangtaba makhangalasi haiba video ma Facebook da viral oirakiba thogdok aduga mari lainana Porompat police na lawkhatpa sumoto case ni atopa man na mamang sahida ahanba Manipur Rifles dagi Arambay Tiangol gi thongmi sing na namduna nongmai munkhibagi thogdoka mari lainana Imphal Police Station na lawkhatpa case ni masida natana Moregi SDPO Anand Kumar bu koki militant sing na nongmai na kaptu na hatkiba thogdoka mari lainana More Police Station na lawkhalakpa case More da laiba IRB personnel sing na koki militant sing na landarak tuna Special Commando Moregi Havildar Takhelambam Sailesor bu nongmai na kaptu na hatkiba duga personnel taruk asogapan nangankibagi matangda More Police na lawkhatkiba case amasung Moregi ima kondong laidembida laiba IRB post na koki militant sing na bom yauna nong may kapsilakpada MR gi personnel ama sikhiba thogdoka mari lainana lawkhatpa case haidiba case ahuma sisu NIA da sinana ba khangankhre Ministry of Home Affairs na NIA da sinana ba khangalakhiba case asigi manungda ningthaukhongkha khunau da thabak suraga laiba mapa macha yauna miyoi mari koki militant sing na hatkhiba thogdoka mari lainana Bisnupur Police na lawkhatpa case su yaure haidiba thogdok asi yamna laibak thiba thogdok ama nei thawong adu koki militant sing na Maitai gi mathakta terrorism gi thawong ama chathabada natana masina kuki amasung mitai ani gi marakta hena ungkhana hanana bagi maram oihalli haina su Home Affairs na khangalakhe Ministry of Home Affairs na pirakhiba directive adugi matungin na NIA Manipur na haijarakhiba gi matungin na Special Just NIA Manipur na mathakta paliba casing aduga mari lainaba chechang amade praman oiba polam khudingmak tha asigi taraga taruk phawbagi manungda NIA Manipur gi Chief Investigating Officer CIO da khusinana ba ngarang order ama taduna khangankhiba nei